India amadi Manipur lengak na Maitai sing kangani haibagi jab chaba ayiba cherol ama pidrabade Maitai khulngak pa sing dangi khutlai lokhat pi yaroi haina Kokomi Women Wing na akanba wafam thamlakle Hiram asiga mari leina na ngasi lamphel patta leiba Kokomi gi office ta pangthokpa paugi mifam amada Kokomi Women Wing gi coordinator wai lerik leimana hai Housing Labor ki luraba tanja asida sintha lepa ban nama de blockade na chingba amata chathabigano Kuki narco terrorist singna chatharakli ba lana sida ima leba kannabagi dambak chongthorakli ba maidei khulngak pa singdage khulai phagat na ba lenga na chatharakli ba thawanga se yaningde khulngak pa singdagi khulai lokhat pa yaroi Kuki narco terrorist na thadoknaga maidei khulngak pa singda onsilakpagi thawanga ba chatharakli ba se lepkadabane Maraiba kannabagi dambak khulngak pa singna khutta khulai pai khibane khulngak pa singdagi khulai lokhat ba sukya yaroi Khulngak pa singdagi khutlai lokhat labade lengak na Manipur miyam soidana kangani haibagi jab chaba ayiba cherolama mama singta sinagadabane karigumba ayiba cherol sinadragade khulngak pa singdagi khutlai lokhat pa amade khulngak pa sing phaba yaroi khulngak pa singdagi khutlai lokhat labade mama oibi singna lambi lamjawda thorakani haina mahakna makha takhi Sali sahum sigare isa sing thawai na ponthapi dana nupi kaya ware nupa kaya ware kuki na lipiji wai hale yum le sing mari manga lamang da tuhang da lipiji wai na leide kang chikhaba dengri kang mathakta ngasi napi singbi marakta mompak sukpa pam tharaga kang khal aranba ma phina khalaga leiba sarkana adu di marak akhoi bu kanbina ba isa isubu pha ba taraga di Kulai mun bataragadi kulai phagi ba isai sudagi khutak ta pitho natragadi aikoi yade aduna aikoi maitai singdi kari gi comment tauri maitai nataba khuki di singda asi singne haradi asida bom phong na katharaga maitai hat pasidi sarkana india government kaimta tawdaba akoi kanana kandi dori akoi kandi ba se sarkana kandini india government kana kandini haradi document piu adu ora di khoi parjaya de adun tadi ya bangamoi aduna punga pa angang phaba sugya ya roi Kokomi Women Wing gi maru oiba thomi kayana saruk yaduna pangthokhiba paugi mifam aduda wing asigi assistant coordinator W Luang leimana hai mamang chehi gi me ahum dagi kuki narco terrorist singna haurakliba lana singak thoknaba honariba maitai khulngak bu singda onchinduna Phaba punba amadi khutlai phagatpagi thawong chatharakhiba ase yaningde lona yadaba mongda khutlai paibe singdagi khutlai phaba kari sukaide kuki singna chatharakliba lana sidagi ngak thoknaba honariba khulngak pa singdagi khutlai phabadi yaroi kuki singna maitai singda thengkhang kayarak bom yauna attack chatharakpa matamda kuki khutlai paibe sing phanaba honadriba karigino masigi mahutta maitai khulngak pa singda onsilakhiba ase yaba ngamloi haina mahakna makha takhi ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯇꯁꯨ ꯑꯗꯩ ꯁꯦꯟꯇꯔꯗ ꯑꯣꯏꯔꯒꯁꯨ ꯃꯗꯨꯗ ꯂꯥꯟꯗꯥꯔꯨꯕꯗꯨꯗ ꯐꯥꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯤꯡꯉꯔꯣꯏ ꯇꯧꯕꯇꯕꯨ ꯀꯨꯀꯤꯒ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯀꯤꯒ ꯂꯥꯟꯊꯦꯡꯅꯕꯗ ꯑꯩꯈꯣꯏ ꯗꯤꯐꯦꯟꯁ ꯇꯧꯅꯕ ꯊꯝꯃꯤꯕꯁꯤꯡꯁꯤꯗꯤ ꯃꯁꯤ ꯐꯥꯕꯗꯣ ꯃꯗꯨ ꯈꯨꯗꯛꯇ ꯂꯦꯞꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯂꯧꯁꯤꯟꯈꯤꯕꯁꯤꯡꯗꯨꯁꯨ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤꯁꯤ ꯀꯨꯀꯤꯁꯤꯡꯅ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯏꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯁꯦ ꯂꯥꯟꯗꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜ ꯊꯤꯡꯕ ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯊꯤꯡꯉꯤꯕꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ